Video asina riba, yengliba mayamda entertainment oina semjabani. Video asida atamna na mayamda singnaba, karimnaba lejade. Amadi, political kayadasu atamna nangang bisakpi taujabanate. Masida oiriba, toriba, ngangliba kayasi writer majiwakani. Writer haise kanagi, emungda changaga, hangaga, ebanate. Writer haibasidi karino kangdaba, amada semjabani. Kanagi punsida panabasu yai. Kanagi punsi rolsu manabasu yai. Awabagi wakanchap manabalambi singni. Ang kontrabay magiray pag sila'y abay ray siya sing naninhan na nasundok na bahot na riba ni apumba na panggal ni panggali. Kailan siya? Huye! Itaw kayo, 1, 2, 3. Itaw kayo na to, ito na. Hindi, sama kasi. Pwede rin. Saan din ito? Oy, dito, sama kasi yung matang ng kariyan. Itaw, samasin na to, afaba amasung fataba nimo. So, doon yawa na rin. Habili, Khubak lady, khunam lady, khubak lady. Habili, patre habadu za donde, mahabaraki, aroy bagi, habili mana, bagi aroy bagi, talam dagi, matam nuda. Masa mga zigi, makuse ubada mazu, minungsi ama polok na, matamoy da kapsari bado, magi afaba ama gun masa ama ni. Hari haba bimdo. Bimdo na dusasangi matabag sekaya ido. Sekaya ita ido. Madusa fatabam amani. Aduna masagi afabagi gunje. Fataba na hapiban. Mahabaraki bimdo dusadone dagadi magi gundo bim kaldiana kaisu hairo. Aduna moirangi khamma thubigi wari dasu nong balayam dagadi khambagi magunji samambaju ya. Aduna ngasai samasida fataba amasung afaba abida tawriba ngatani. Aduna afabana khara hena tawba fatabana khara hena tawba mizu lai. Aduna ngasai migi fataba thibadi lai. Asijida kainong thuwagaju ngangbigadabagi saibigadabagi mayam amadi sau sadana leire. Adubu ngasai migi fataba thibadadi yamna lai na dum thi migi marudi migi afaba thibadani yam luri je migi afaba thibadani masi samasina yam maru oije fatre haba midugi afaba ju lerangani phare haba mijugi ju fataba maju lerangani aduna masagi migi afaba je thibadi yamna lui si hage tongni ta